अहानबमक्तदा संजित शर्मना पुनमकपु तारामना ओक्सरी मूवी स्टोरी मणिपुर ngasi amuk mayamgi mafamda puduna laksariba film asigi maming PK film asi 2014 da release tawkhiba comedy drama romance science fiction category oiba Bollywood movie mani film asina phangkhiba rating singdi IMDb da 10 gi manung da 8.7 gi rating phangi Rotten Tomatoes da 77% gi fresh rating phangi Google users na 84% gi like piwa adugumba film amani film asigi director Rajkumar Hirani अदुगा स्टोरी राइटर सु राजकुमार हिरानी न ओय महाक असि ममिंग लैरबा 3 इडियट हारिबा फिल्म अदुगी डायरेक्टर अमसुंग स्टोरी राइटर ओइखिबा मियोय अदुनी फिल्म असि नम्मद संखिबा सेनफमना करोड़ 45 संखि हाइरी अदुगा फिल्म असि तानखिबा बॉक्स ऑफिस कलेक्शन गी सेनफमना करोड़ 95 गा 53 तानखि हाइरी फिल्म असि दमरु ओइबा सक्तम लांगलिबा खरगी ममिंग पंजराबदा फिल्म असि गी मेन प्रोटैगोनिस्ट पीके गी सक्तम लांगलिबा मयामने हेन खंगनरबा ममिंग लैरबा एक्टर आमिर खान फिल्म असि गी हीरोइन जगत जननी समना जगू हाइना खंगनरिबा सिगी सक्तम लांगलिबी अनुष्का शर्मा फिल्म सिगी अतोप हीरो अमा ओइरिबा सरफराज यूसुफ की सक्तम लांगलिबा सुशांत सिंह राजपूत भाईराव सिंह की सक्तम लांगलिबा ममिंग लेरबा एक्टर संजय दत्त चेरी बाजवा की सक्तम लांगलिबा बोमन ईरानी जगू की मपा की सक्तम लांगलिबा फरीसित सहानी फुलझरिया की सक्तम लांगलिबी रीमा देवनाथ फिल्म सिगी मेन एंटागोनिस्ट अमा ओइरिबा तपश्री महाराज की सक्तम लांगलिबा सौरभ शुक्ला फिल्म सिन फंखिबा अवार्ड सिंगदी फिल्म फेयर अवार्ड फॉर बेस्ट डायलॉग फिल्म फेयर अवार्ड फॉर बेस्ट स्क्रीन प्ले आईफा अवार्ड फॉर बेस्ट डायरेक्टर आईफा अवार्ड फॉर बेस्ट डायलॉग गिल अवार्ड फॉर बेस्ट डायलॉग गिल अवार्ड फॉर बेस्ट डायरेक्टर गिल अवार्ड फॉर बेस्ट फिल्म गिल अवार्ड फॉर बेस्ट साउंड मिक्सिंग हारिबा अवार्ड सिंग असि फिल्म सिन फंखिबानी फरे मयाम आई हुजिक फिल्म सिगी वारी लिबा हौजरगे आइना हाइबदा सोइखिबा अरानबा सि थौबा यावबा मतमदा मयाम दा ngakpiu हाइबा वाफम थमजरी फिल्म सिगी अहानबा सिनमक्तदा उलिबसि यूनिवर्स असिकी मसिंग यामलबा थवान साक्सिंग उडली अदुगा बैकग्राउंड दा नुपी अमगी खोंजेनना अखोइदा वारी अमा लिरी मफमसदा वारी लिरिबा नुपी असि फिल्म सिगी हीरोइन जगत जननी समना जगू हाइना खंगरिबा जर्नलिस्ट असिना मयामगी मफमदा वारी लिबनी मसिगी सिन असि फिल्म सिगी अरोइबा सिनदा मयामना उबिरगनी महाकना हुजिक लिरिबा वारी असि हुजिक महाकना हाइरी अतियासिदा थवान मिचा कयाम लै करिगुमा मतमदा अदोबना मसिंग थीनबा होनबा यावख्रबरा ngasi haiba numit asidagi masing thiba hokhiba matamda sahi lising taret lom changani haribasi aikhoi gi galaxy asida leiriba thon misaksing asikhak masing thibadani aduga asigumba galaxy kayam leiramgani scientist na hairi aikhoi gi universe asida masing thingamdraba thon misaksing na pullaga semliba galaxy ase billion anirom hena lei hairi adu oiragadi akashta yengkhatpada masing thingamdraba thon misaksing chigi marakta leiriba planet sing asida aikhoi mioi badauna khunda leita duna leiba planet sing yauram loidra aikhoi mioi basingna thawai panba jiba thina nabagi damakta tha amadi mars planet ta chatuna jiba sing thiriba asigumna makhoina su thawai panba jiba thina bagi damak aikhoi gi planet oiriba prithvi asida su laklam loidra haribo wafam asi background da nupi amagi khonjenna haibadi jaguna wari libagi saktam amani masigi matungda aikhoi gi planet oiriba art ase aikhoi du uhalli masigi matungda atia da nongdum ke ana paiba su ulli asum asum prithvi gi leimai romda yengliba aikhoi da naksin na uhlai adubu nge hakki matungda pairiba nongdum singa do spaceship amaki saktam lauruklami hojik utliba mafam ase india gi rajasthan gi mafam amadani spaceship asi leimai da landing tawre aduga spaceship asi gi manungdagi nupa ama tholakli mahak phirol amata sette spaceship asina mahak pu thamlamlaga amu hanna akash rom da paiduna chatkre spaceship asidagi kumtharakliba alien asigi ngaksamda lik amasu siri yengbada angakpa mahongi lik amani mahakna akoibagi phibam ase yamna ngakda yenglami amadi akoibasida mi amata leite mafam asi uwa amata haude punghang hangba jaga amani alien asina adum ngakna koyeng yenglakpa matamda mahaki mamang maktada saisu uma pairaga radio uma yahanduna isai targa lakpa koye yetpa nupa ama mahakda urami nupa asina su alien asibu urami amadi mafimaron amata yaudabadu mahaksu ngaktuna yengduna leirami masidagi alien asi onthokpa phibam amada koye yetpa nupa asigi manakta sensilagle aduga mahaki mamangda leptuna munna yenglare mahaki koktagi na khong phawba ase alien asina yamna munna yenglami masidagi koye yetpa nupa asina su yamna munna alien asida ngaktuna yenglami mahaki ngaksamda siriba lik makhalase ubada mahak ngaklami masidagi mahakna mi koyeng yenglamnaga alien asigi ngaktagi lik asi thatlaga senkhirami alien asi su ngaktang di mahaksu pung ngaktuna leirami adubu mahaki maru oiba pot ama lakhre khangbadagi nupa asibu tanaraklami
ꯃꯃꯥꯡꯗ ꯇ꯭ꯔꯦꯟ ꯑꯃ ꯆꯦꯜꯂꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯇꯥꯟꯅꯗꯨꯅ ꯀꯣꯏꯌꯦꯠ ꯌꯦꯠꯄ ꯅꯨꯄꯥ ꯑꯁꯤ ꯆꯣꯡꯈꯠꯇꯨꯅ ꯃꯊꯛꯇ ꯌꯥꯎꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯦꯂꯤꯌꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣ ꯑꯁꯤꯕꯨ ꯌꯥꯜꯂꯝꯃꯤ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣ ꯑꯁꯤꯗꯤ ꯄꯥꯏꯍꯧꯔꯦ ꯃꯇꯨꯡꯗ ꯀꯣꯏꯌꯦꯠ ꯌꯦꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯉꯣꯏ ꯃꯔꯤꯛꯁꯤꯡ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯤꯠꯇ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯤꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯖꯒꯨꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯤꯛ ꯑꯗꯣ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯔꯤꯃꯣꯠꯅꯤ ꯍꯥꯏꯔꯤꯕ ꯔꯤꯃꯣꯠ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯀꯧꯕ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯃꯍꯥꯛꯅ ꯈꯪꯗꯦ ꯆꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯆꯠꯅꯕꯤ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯐꯝ ꯑꯃꯈꯛ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯟꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯕꯦꯜꯖꯤꯌꯝꯒꯤ ꯃꯐꯝ ꯑꯃꯗ ꯖꯒꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯍꯔꯤꯕꯟꯁ ꯔꯥꯏ ꯕꯆꯟ ꯀꯧꯕ ꯑꯃꯒ ꯑꯃꯤꯇꯥꯚ ꯕꯆꯟ ꯀꯧꯕ ꯑꯃꯒꯤ ꯄꯣꯏꯇ꯭ꯔꯤ ꯁꯥꯏꯇꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯃꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯤꯀꯦꯠ ꯌꯣꯟꯕ ꯂꯣꯏꯔꯝꯂꯦ ꯇꯥꯟꯖꯥꯁꯤꯗ ꯕ꯭ꯂꯦꯛꯇ ꯇꯤꯀꯦꯠ ꯑꯃ ꯌꯣꯟꯅꯅꯕ ꯅꯨꯄा ꯑꯃꯅ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯅꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯃꯨꯟꯅꯔꯦ ꯇꯤꯀꯦꯠ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯅ ꯃꯨꯟꯅꯔꯦ ꯈꯟꯕꯗꯒꯤ ꯕ꯭ꯂꯦꯛꯇ ꯇꯤꯀꯦꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯜꯁꯤ ꯈꯪꯋꯥꯡ ꯋꯥꯡꯈꯠꯇꯨꯅ 40 ꯌꯨꯔꯣꯁ ꯄꯤꯒꯗꯕ ꯇꯤꯀꯦꯠ ꯑꯁꯤ 100 ꯌꯨꯔꯣꯁ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯤꯀꯦꯠ ꯃꯨꯟꯅꯔꯤꯕ ꯑꯅꯤ ꯑꯁꯤ ꯋꯥꯐꯝ ꯑꯃ ꯂꯦꯞꯅꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯍꯔꯤꯕꯟꯁ ꯔꯥꯏ ꯕꯆꯟꯗ ꯉꯥꯎꯖꯕꯅꯤ ꯑꯃꯅ ꯑꯃꯤꯇꯥꯚ ꯕꯆꯟꯗ ꯉꯥꯎꯖꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯤꯀꯦꯠꯁꯤꯒꯤ ꯄꯩꯁꯥ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯊꯣꯛꯅꯔꯒ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤ ꯌꯦꯡꯂꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯗ ꯑꯃꯤꯇꯥꯚ ꯕꯆꯟꯅ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯃꯤꯇꯥꯚ ꯕꯆꯟꯗ ꯉꯥꯎꯖꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯦꯡꯕ ꯍꯔꯤꯕꯟꯁ ꯔꯥꯏ ꯕꯆꯟꯅ ꯉꯥꯡꯕ ꯃꯇꯝꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯍꯔꯤꯕꯟꯁ ꯔꯥꯏ ꯕꯆꯟꯗ ꯉꯥꯎꯖꯔꯤꯕ ꯑꯃꯅ ꯌꯦꯡꯕ ꯑꯁꯨꯝꯅ ꯋꯥꯔꯦꯞꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯨꯊꯣꯛꯅꯔꯒ ꯇꯤꯀꯦꯠ ꯑꯁꯤ ꯂꯧꯅꯅꯕ ꯋꯥꯔꯦꯞꯅꯔꯤ ꯃꯕꯥꯅꯤꯒꯤ ꯌꯥꯎꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ 96 ꯌꯨꯔꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯕ꯭ꯂꯦꯛꯇ ꯇꯤꯀꯦꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ 100 ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯖꯒꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯔꯦ ꯃꯍꯥꯛꯀꯤ ꯘꯔꯤ ꯑꯁꯤ ꯕꯟꯗꯥꯟ ꯊꯝꯒꯦ ꯌꯨꯔꯣꯁ 4 ꯈꯛꯇ ꯄꯨꯖꯒꯦ ꯍꯥꯏꯔꯨꯔꯦ ahal asina karigino haina hanglakpa matamda ticket kaknabani hairami adubu ahal asina su houseful oikhre huzik ticket yondre ibema madugi damak waruranu hairami masida black ta ticket yon manupa ama leiri masina 100 euros natrabadi piroroi haiduna sikhang khangduna leikhre haiba wafamsi mahang hairami masidagi ahal asina yamna phabami saduna ai tauge kari suwarunu hairaga mahak sangkhirami aduga mahanga ticket asi laure ticket asi lauraba matungda mahak ase show asi yengnabagi damak sangkhirami matamsida jaguna khangle madudi makhoida namthak tawramle haibasi Sensinduna jaguna ahal asibu yama thina nganglami amadi ahal asina saripa ice cream ase mahakki furit sida taisilam laga makhoi selaklami matamsida security singna makhoi bu tanarami asumna sakhangdaba nupa asiga jaguga se mahakki cycle asi thauduna yamna kana selaklami jagu ase hujiksu sauba handri matamsida sakhangdaba nupa asina fajarba wahi wata kya sina duna mahakku themlami sakhangdaba nupa ase sairengi wahi wata sina bu suyamna hai matamsida jaguna mahakki saireng singsida ngaujarami asumna makhoi ani se mafam sida sakhangna haibadu oire jaguna mahakki maming asi haiba matamda sakhangdaba nupa asi aduki matik ngaklami matam sida aigi ming ase jagat janani haina kaubani samjilaga jagu haina thonkibani haiba wafam su mahakna phongdokli jaguna hairami aihak delhi dagini mafam sida tv production gi course tamli hairami matam sida sakhangdaba nupa asina su mahakki maming sarfaraz kawi haina hairami aduga mahak mafam sida architecture tamblakpani aduga part time job ama suma pham sida tawi madudi pakistani embassy da tawbani hairami wafam sita bada jaguna karigidamak pakistani embassy da thabak tawribano hain hangbada sarfarazna ISC pakistan masani aduna pakistani embassy da thabak tawbani hairami hari wafam sita bada gi jagu se yamna nungai taba mawong utuna tumina laikre mafam sida utli basi india ka pakistan gi yana da bagi mawong adu utli masida sarfarazna ISC pakistan masani haribadagi nang nungai tre natro haibadi nahakna aiga khangnaba pamdre haibase ai khangle haramnaga phare bai haramnaga mahak satkirami adubu mahakna yamna nungaitana isei ama saktuna sali matamasida jaguna su mahakki matung inaduna adum chalami asumna isei gi sinna sigi manungda jaguga sarfaraz gase sakhang narambadagi yamna nungsinaba haibadu oirakhi mabani ase amana amangi damak thawai phawwa thadokpa ngamgadaba misak haibadu oinarakhi asumna hojikti makhoi ani ase yamna nungsinana pulami Tanja sida ngasai makhoi dagi namthak tawruga ticket lawkhiba ahal loiba nupa ado mafam asida ure makhoi ani ne yamna kanna tanaraklammi ahal asinadi makhoi ani ubada yamna pakhattuni chelammi adubu makhoi ani na thatlaga ahal asibu suppawo konbo tawbirami
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯍꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯍꯔꯥꯎꯗꯨꯅ ꯑꯍꯜ ꯑꯁꯤꯕꯨ ꯇꯥꯟꯅꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯅ ꯖꯒꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯖꯒꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯨꯛ ꯎꯠꯂꯤ ꯍꯧꯖꯤꯛ ꯖꯒꯨ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯐꯪꯂꯦ ꯖꯒꯨꯒꯤ ꯃꯃꯥ ꯃꯄꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯒꯨꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯦꯞꯇꯣꯞꯀꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯁꯔꯐꯔꯥꯖ ꯀꯧꯏ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯀꯤꯇꯦꯛꯆꯔ ꯇꯝꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯅꯤ ꯍꯥꯏꯔꯨꯕꯗ ꯖꯒꯨꯒꯤ ꯃꯄꯥ ꯑꯁꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯅ ꯏꯕꯦꯝꯃ ꯅꯪ ꯂꯦꯡꯈꯤꯅꯨ ꯗꯤꯁꯀꯅꯦꯛ ꯇꯧꯈꯤꯅꯨ ꯍꯥꯏꯔꯒ ꯂꯦꯞꯇꯣꯞ ꯑꯁꯤ ꯃꯍꯥꯛꯅ ꯊꯥꯡꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯔꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯚꯒꯋꯥꯟ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯖꯒꯨꯒꯤ ꯃꯄꯥ ꯑꯁꯤ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯖꯒꯨꯅ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯔꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯀꯧꯕ ꯁꯥꯙꯨ ꯑꯃꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯩꯖꯨꯞ ꯆꯥ ꯊꯛꯅꯅꯕ ꯀꯞ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯄꯨꯔꯤꯕ ꯕꯦꯒ ꯑꯃꯗꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯕꯥꯊꯔꯨꯝꯒꯤ ꯐꯛꯂꯥꯡꯗ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯑꯁꯤꯒꯤ ꯐꯣꯇꯣꯅ ꯄꯤꯛ ꯊꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯅꯥ ꯂꯥꯌꯦꯡꯕ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐꯥꯎꯕ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯑꯁꯤꯒꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯗꯣꯛꯇꯔꯗ ꯆꯠꯇꯦ ꯍꯥꯏꯔꯤ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅ ꯄꯤꯕ ꯒꯣꯗ ꯕꯣꯛꯁ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯒꯣꯗ ꯕꯣꯛꯁ ꯑꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯣꯔꯅ ꯄꯤꯛ ꯊꯜꯂꯤ ꯖꯒꯨꯒꯤ ꯃꯄꯥꯅ ꯁꯤꯌꯥꯔ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯒꯣꯗ ꯕꯣꯛꯁ ꯑꯁꯤꯗꯒꯤ ꯏꯁꯣꯔ ꯄꯨꯊꯣꯛꯇꯨꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯍꯜꯂꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯅꯕ ꯇ꯭ꯔꯦꯗꯃꯤꯜꯗ ꯐꯥꯎꯕ ꯍꯅꯨꯃꯥꯟꯒꯤ ꯃꯨꯔꯇꯤ ꯊꯝꯗꯨꯅ ꯈꯨꯔꯨꯝꯖꯩ ꯏꯟꯇꯔꯅꯦꯠꯇ ꯊꯕꯛ ꯑꯃꯇꯪ ꯇꯧꯕ ꯃꯇꯝꯗ ꯐꯥꯎꯕ ꯇꯄꯁ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯖꯒꯨꯒꯤ ꯃꯄꯥ ꯑꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯩꯐꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯑꯁꯤꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯒꯤ ꯃꯄꯥꯅ ꯉꯁꯥꯏꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯖꯒꯨꯗꯁꯨ ꯇꯄꯁ꯭ꯔꯤꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯇꯄꯁ꯭ꯔꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯎꯍꯜꯂꯝꯃꯤ ꯖꯒꯨꯁꯨ ꯇꯟꯅ ꯃꯈꯣꯡ ꯑꯗꯨ ꯈꯨꯔꯝꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅ ꯏꯁꯣꯔꯃꯛꯀꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯈꯨꯠꯇꯒꯤ ꯂꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯦꯞꯇꯣꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥꯗꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯖꯒꯠ ꯖꯅꯅꯤ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯏꯁꯣꯔꯒ ꯑꯩꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯍꯥꯛ ꯇꯥꯎ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯌꯦꯡꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯚꯒꯋꯥꯟꯅ ꯄꯤꯔꯤꯕ ꯂꯥꯏꯐꯥꯎ ꯑꯁꯤ ꯇꯥꯎ ꯅꯍꯥꯛꯅ ꯅꯨꯡꯁꯤꯅꯔꯤꯕ ꯁꯔꯐꯔꯥꯖ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯕु ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯣꯏꯗꯅ ꯆꯦꯟꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯅ ꯁꯔꯐꯔꯥꯖꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯏꯇꯤꯍꯥꯁꯅ ꯁꯥꯈꯤꯅꯤ ꯏꯕꯦꯝꯃ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯝꯇ ꯇꯧꯔꯛꯇꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯍꯥꯏꯔꯤꯕꯁꯦ ꯄꯥꯀꯤꯁꯇꯥꯟꯕꯨꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇꯤ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛꯅꯤ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯌꯥꯏ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯪꯊꯣꯛꯄꯤꯔꯝꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕु ꯂꯨꯍꯣꯡꯕꯤꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯒꯤ ꯃꯄꯥꯅ ꯄꯥꯈꯠꯇꯨꯅ ꯏꯕꯦꯝꯃ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯅꯨ ꯍꯥꯏꯔꯝꯃꯤ ꯇꯄꯁ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ ꯗꯤꯂꯤꯠ ꯍꯥꯏꯕ ꯕꯇꯟꯗꯨ ꯅꯝꯃꯨ ꯑꯗꯨꯒ ꯁꯔꯐꯔꯥꯖꯄꯨ ꯅꯪꯒꯤ ꯃꯦꯃꯣꯔꯤꯗꯒꯤ ꯂꯧꯊꯣꯛꯈꯣ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯖꯒꯨꯅ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨ ꯃꯨꯊꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯔꯐꯔꯥꯖ ꯑꯁꯤꯁꯨ ꯖꯒꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯖꯒꯨꯅ ꯌꯥꯝꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯁꯔꯐꯔꯥꯖꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯒꯨꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯁꯔꯐꯔꯥꯖꯁꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯖꯒꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯔꯐꯔꯥꯖ ꯑꯁꯤ ꯉꯛꯂꯝꯃꯤ ꯖꯒꯨꯅ ꯍꯌꯦꯡꯃꯛ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯃꯤ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅ ꯂꯥꯏꯐꯥꯎꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯖꯒꯨ ꯑꯁꯤ ꯁꯔꯐꯔꯥꯖꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯔꯤꯌꯦꯖ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯔꯐꯔꯥꯖ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ ꯖꯒꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯖꯒꯨꯗꯧꯅ ꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯀꯧꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯏꯔꯝꯕ ꯍꯧꯗꯣꯡ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯃ ꯖꯒꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯒꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦ ꯑꯃ ꯄꯤꯔꯔꯦ ꯆꯦ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯔꯣꯜꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯑꯅꯤꯈꯛꯀꯤ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯒꯤ ꯑꯣꯏꯒꯗꯕꯅꯤ ꯏꯕꯥꯅꯤꯒꯤ ꯙꯔꯃ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯈꯦꯠꯅꯩ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯏꯕꯥꯅꯤ ꯈꯛꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤ ꯖꯒꯨ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯍꯩꯊꯔꯛꯂꯝꯃꯤ
asumna mahak ase wa machet amata ngangdana yamna nungaitaba phibam amada mamitagi mapi taduna office asidagi tholakle matungda mahak taxi amata kakhatuna mahak ki leifamda halakle masigi matungda utliba sin asi tha taruki matungda New Delhi da utli Jaguna background da wari liri mahakna mayumda halaklaba matungda mapana mahakpu sangjafam pibiramde masidagi mahakna yumda sangdana news channel amada join tawrami asumna Jaguga mahaki mamanabi amaga train da wari sanaduna adum lakpa matamda makokta hangapal machugi helmet upa yengbadi yamna nukning manupa ama mahakna urami train asina hek hambaga nupa asina sangsilaktuna si ama yelami mahakna yelamliba si asi mayamna khangdaraba isor sing haibadi Ganesh Saraswati Vishnu Mahadeva asina singba sing ase mangkhre haiduna seda namduna mayamdi yenbani kanagumana hariba sing asi ubiragadi mangonda pau pibira u haiduna mahakna se sing asi bu mayamda koyen jelamni masidagi Jaguna nupa asigi tung inarabadi soidana TV channel da thagat na bawari ama phanglagani khanduna mamanavi asi bu thamnamnaga mahak yengbada nukningba phawba nupa asigi matung inaduna sienkhre mafamsida uriba angakpagi matau oiba nupa ase ngasai mafimarol amata yauduna lakiba spaceship tagi kumtharakhiba alien aduni asumna Jaguna tanaraktuna nangna se sing asi yeliba karigino hain hanglami matamasida nupa asina aigi mangonda paisa tonkhri thabakna tawbide aduga paisa na loshin khibagi dabak mangondagi paisa hando hannaba aina thibani nahakna hariba isor sing asi thengnarakpa yaukhrabara haina hanglaklam masida Jaguna su thengnadri haiduna yamna ngakpa nokningmaga loinana hairami masidagi Jaguna nangna hangapan machugi helmet ublibana karigino hain hangbada nupa asina hairami yellow machu ase mayam marakta leibada iphong phongna uba machuni aduna karigumbada Bhagavan sing asina miyam marakta yenglakpa matamda aibu unanabagi damakta aina hangapan machugi helmet asi uppani hairami natragadi yamkhraba miyam maraksida matau karamna Bhagavan na aibu yengbirakpa matamda ubigani aduna aina hangapal machugi helmet asi sinabani hairami asumna hairamnaga hariba alien ase mahaki se sing adu yenabagi damakta chatkre masigi matungda sinasi Jagu ase mangkhrabu hui amagi maramda TV da report ama piri matamasida hui sigi maramda mathong chadaba report sing pi haiduna Jagu asi sauduna laklaga mafamasigi head journalist oriba Seri Bajwa hariba nupa asigi manakta laktuna nganglare Jaguna hairami asigumana thai chadaba paw si thagatpadi pamde hairami matamasida Serina karamba pawno nangna thagatningliba se haina hanglaklammi masidagi Jaguna ngasai mahakna lambi da thengdarkhiba angakpa nupa adugi wari adu mangonda tamlammi masida Jaguna hairami lambi da nupa amana Bhagavan bu kanna thihori hair masida Serina mahakna Bhagavan bu thiribado phanglaba matamda aphawbo paw haibado oigadabani hayeng mahakna Bhagavan bu thiba phanglaba matamda hariba paw se TV da phongsi natragati phongloisi hairami adubu Jaguna wari asi sangdokna ba honarakpada Serina sauduna hairaklammi religion gi maramda amadi ishwar gi maramda paw amata TV channel asita tharo hairami masidagi Jaguna nahakki mamangai matamda leiramba thauna adu kadai da leikhirabano haina hanglaklammi masidagi Serina sauduna nahak yengba pambra aingonda thokiba thogdo ama nahak khangba pambra haiduna mahakki khongraw asi lathorklami aduga hairami Tapasri hariba nupa asigi mayokta mahakna paw ama phongnubagi damak Tapasri gi bhakta mayam laktuna mahakki ningjon sida trisulna thinkhibani haiba wafamsi mahakna yamna sauna phongdoklami aduna hariba numit adudagi aina lepkhe madudi laibak sida hingduna leige haragadi religion ga marayetna ba khak tawroidabani haibasi aina khankrabani haramnaga mahakki thabakta amuk changsinkhre asumna Jagu ase upai leitre mahakki asa du kairami adubu mahak hanba leitana hapta ani gi matungda mahak ngasai yengbada angakpu phawba nupa adugi khongul liraktuna amuka su thengnare mahakna yamna lonna nupa asigi matung inaduna salamni mahakna hujik changlibasi mandir amadani aduga mahakna tonglakliba sendal ado so lolaga thamlammi masi ubuda Jagu si yam noklammi masigi matungda nupa asina sangsilaga mandir gi mamangda leriba donation box aduda sei ama thingjinduna paisa lathoklammi mayamnadi paisa thadana pham oibani adubu mahaknadi sangsinduna sei ama thingjinduna paisa oina lakthoklure asumna mahakna paisa lakthoklingeda brahman namana uduna huran basangle donation box tagi paisa hurale haiduna lauraklammi matamasda ipan panthadana nupasina mahakki bag adu hangdoktuna laigi oiba sticker kaya amasu yauri sticker sing adu setuna mahakki khajai nakyeta napsilami mandir asigi bhakta sing sensilaktuna nupasibu khajai da thage haiduna tawrami adubu makhoina khajai da thage tawriba nak aduda makhoina ningliba laigi sticker adu yaurabanina makhoi thaba ngamlamde nupa amana muk sensilaktuna nakan tamagi khajai da thage tawi madudasu laigi oiba sticker ama naplambadagi madu thaba ngamlamde mahakpu phugadabagi mayam asina yomkhre tanjasida Jaguna mahakki money bag ado donation box manungda thadarami aduga mahakni sensilaktuna mayam sita hairare mahakpu phubiganu mahak paisa huran banatte aigi money bag ado donation box asita takhre bag asida lupa 5,000 yaubani masidagi mahakna aigi mateng pangnabagi damak money bag si lokthoknaba honabani paisa huran banatte haina haijilami
ꯊꯥꯖꯗ꯭ꯔꯒ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯖꯒꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯝꯂꯦ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗ ꯖꯒꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯈ꯭ꯔꯕꯗꯤ ꯀꯠꯈ꯭ꯔꯦ ꯏꯁꯣꯔꯅ ꯂꯧꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯨ ꯈꯛꯇꯅꯤ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨꯅ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯒꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯍꯟꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯒꯨꯅ ꯅꯪꯅ ꯇꯧꯔꯨꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯔꯤꯐꯟ ꯂꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯄꯦꯃꯦꯟꯗꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛꯅ ꯇꯧꯕꯤꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯔꯤꯐꯟ ꯂꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯒꯨꯅ ꯅꯪꯅ ꯉꯁꯥꯏ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯈꯔꯅ ꯅꯪꯅ ꯂꯧꯍꯧꯔꯒ ꯄꯩꯁꯥ ꯈꯔꯅ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯊꯥꯗꯈꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯂꯧꯕ ꯑꯇꯩ ꯍꯦꯟꯅ ꯑꯩ ꯂꯧꯕ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯒꯨꯅ ꯍꯪꯂꯝꯃꯤ ꯅꯪ ꯃꯃꯥꯡꯗ ꯑꯩꯒ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯂꯥ ꯄꯔꯦꯡ ꯄꯔꯦꯡ ꯖꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯈꯤꯕꯅꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯗꯨꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯒꯨꯅ ꯅꯪꯒꯤ ꯃꯥꯏꯗ ꯁ꯭ꯇꯤꯀꯔ ꯅꯞꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯤ ꯍꯥꯏꯗꯨꯅ ꯚꯒꯋꯥꯟꯒꯤ ꯐꯣꯇꯣꯁꯤꯡ ꯊꯦꯠꯄ ꯐꯛꯂꯥꯡꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯗꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯖꯥꯏ ꯑꯅꯤꯁꯤꯗ ꯅꯞꯂꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯔꯕꯁꯨ ꯚꯒꯋꯥꯟꯒꯤ ꯐꯣꯇꯣꯁꯤꯡ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯗꯦ ꯑꯗꯨꯅ ꯃꯁꯦ ꯑꯩꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯒꯨꯅ ꯃꯃꯥꯟꯅꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯅꯪꯅ ꯑꯃꯨꯛꯇ ꯑꯩꯕꯨ ꯂꯧꯔ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯈꯔꯗꯣ ꯂꯧꯊꯣꯛꯇꯨꯅ ꯖꯒꯨꯗ ꯄꯤꯔꯝꯃꯤ ꯃꯁꯤꯗ ꯖꯒꯨꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯅꯪꯒꯤ ꯇꯦꯛꯁꯤ ꯚꯔꯥ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥꯁꯤ ꯄꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯅ ꯄꯩꯁꯥꯁꯤ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯁꯨ ꯌꯨꯝ ꯆꯠꯄ ꯄꯥꯝꯂꯝꯒꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯅ ꯂꯧꯕ ꯂꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯅ ꯍꯥꯏꯔꯝꯃꯤ ꯄꯩꯁꯥꯁꯤꯅ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯒꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯂꯩꯕꯒꯤꯕꯨꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯅꯤꯅ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯦꯜꯂꯤ ꯍꯥꯏꯔꯝꯃꯤ ꯖꯒꯥ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯦ 112 ꯂꯩꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕు ꯐꯥꯟꯗꯨꯅ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯐꯥꯟꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯖꯒꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯂꯣꯀꯞꯇ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯄꯨꯈꯤꯕ ꯃꯇꯝꯗ ꯖꯒꯨ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯃꯗ ꯃꯍꯥꯛꯅ ꯂꯣꯀꯞ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯄꯩꯁꯥ ꯃꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯣꯀꯞꯀꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯔꯦ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯩ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯤꯚꯤꯗ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯎꯍꯟꯒꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯄꯒꯨꯝ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯪꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯪꯉꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯅ ꯃꯍꯥꯛꯀꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯕु ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯤ.ꯀꯦ. ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯨꯒ ꯖꯒꯨꯅ ꯁꯤꯟꯐꯝꯗꯤ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯗꯥ ꯑꯁꯦ ꯚꯣꯖꯄꯨꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯁꯦꯡꯕ ꯍꯤꯟꯗꯤꯁꯨ ꯅꯠꯇꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯖꯒꯨꯁꯤ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯅꯣꯛꯂꯝꯃꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯍꯥꯏꯕꯗꯤ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨꯔꯣ ꯃꯇꯝ ꯑꯁꯤꯗ ꯄꯤ.ꯀꯦ.ꯅ ꯑꯩꯁꯨ ꯊꯥꯗ ꯑꯃꯨꯛꯇꯤ ꯆꯠꯂꯨꯔꯦ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯃꯐꯝꯅꯤ ꯖꯤꯕ ꯇꯥꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯒꯨ ꯑꯁꯤ ꯐꯥꯒꯤꯒꯨꯝ ꯀꯔꯤꯒꯨꯝ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯤ ꯑꯉꯥꯎꯕ ꯃꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯔꯝꯕ ꯄ꯭ꯂꯥꯅꯦꯠꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯤ.ꯀꯦ.ꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯂꯥꯅꯦꯠꯇꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯒꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯃꯇꯝ ꯑꯁꯤꯗ ꯄꯤ.ꯀꯦ.ꯅ ꯅꯈꯣꯏꯒꯤ ꯁꯤꯒꯤ ꯑꯥꯔꯠ ꯑꯁꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄ꯭ꯂꯥꯅꯦꯠ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯔꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯃꯊꯛꯇ ꯉꯥꯟꯗꯨꯅ ꯂꯩꯕ ꯎꯏ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯃꯥꯟꯅꯕ ꯖꯤꯕ ꯀꯌꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯥꯔꯠ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯔꯤꯃꯣꯠ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯔꯤꯁꯔꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯍꯟꯕ ꯉꯝꯂꯔꯣꯏ
ꯑꯩꯅ ꯂꯥꯛꯈꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯀꯧꯅꯅꯕ ꯔꯤꯃꯣꯠ ꯑꯗꯨ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯔꯤꯃꯣꯠꯇꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯤꯒꯅꯦꯜ ꯊꯥꯕ ꯌꯥꯔꯔꯣꯏ ꯁꯤꯒꯅꯦꯜ ꯊꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯂꯧꯕ ꯂꯥꯛꯄꯤꯔꯔꯣꯏ ꯃꯈꯣꯏꯅ ꯈꯟꯈ꯭ꯔꯒꯅꯤ ꯆꯪꯂꯨꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯅꯤ ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯂꯝꯃꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯧꯕ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯖꯒꯨ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯄꯨ ꯀꯧꯗꯨꯅ ꯂꯣꯀꯞ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯍꯥꯛꯄꯨ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯒꯨ ꯑꯁꯦ ꯂꯣꯀꯞ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯊꯣꯛꯅꯤꯡꯕꯗꯗꯤ ꯂꯣꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯄꯤꯒꯦꯅ ꯖꯒꯨꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯪ ꯍꯥꯏꯖꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯔꯥ ꯃꯇꯝ ꯑꯁꯤꯗ ꯖꯒꯨꯅ ꯈꯟꯗꯗꯤ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯕꯨ ꯚꯣꯖꯄꯨꯔꯤ ꯂꯣꯟ ꯉꯥꯡꯕ꯭ꯔꯥꯅꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄꯤꯀꯦꯅ ꯉꯥꯡꯂꯤꯕ ꯂꯣꯟꯗꯥ ꯑꯁꯦ ꯚꯣꯖꯄꯨꯔꯤꯅꯤ ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯖꯒꯨꯅ ꯆꯤꯡꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯤꯀꯦꯅ ꯚꯣꯖꯄꯨꯔꯤ ꯂꯣꯟ ꯉꯥꯡꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯈꯪꯂꯒꯅꯤ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯗꯤ ꯂꯣꯟ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯥꯏꯟꯗ ꯀꯅꯦꯛ ꯇꯧꯅꯔꯒ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯗꯤ ꯍꯥꯏꯕꯅ ꯑꯃ ꯇꯧꯕꯅ ꯑꯃ ꯍꯥꯏꯅꯔꯤꯕ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯃꯔꯤ ꯃꯉꯥ ꯊꯣꯛꯅ ꯂꯩꯅꯩ ꯃꯐꯝ ꯑꯁꯤꯗꯗꯤ ꯉꯛ ꯍꯥꯏꯔꯕꯁꯨ ꯕꯦꯔꯤ ꯒꯨꯗ ꯌꯥꯏꯐꯔꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯐꯔꯦ ꯐꯔꯦ ꯐꯖꯔꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯤꯠ ꯂꯥꯎꯊꯣꯛꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯐꯣꯡꯗꯣꯛꯏ ꯀꯅꯥꯒꯨꯝꯕꯅ ꯁꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯄ ꯃꯇꯝꯗꯁꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯄꯥꯈꯠꯄꯗ ꯐꯣꯡꯗꯣꯛꯄ ꯋꯥꯍꯩꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯎꯕꯗꯁꯨ ꯐꯣꯡꯗꯣꯛꯏ ꯅꯨꯡꯉꯥꯏꯕꯗꯁꯨ ꯐꯣꯡꯗꯣꯛꯏ ꯑꯋꯥꯕꯗꯁꯨ ꯐꯣꯡꯗꯣꯛꯏ ꯀꯞꯄꯗꯁꯨ ꯐꯣꯡꯗꯣꯛꯏ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯥꯏꯊꯣꯡꯅ ꯀꯔꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯚꯣꯖꯄꯨꯔꯤ ꯇꯝꯕ ꯃꯇꯝꯗꯁꯨ ꯄꯨꯡ 6 ꯆꯪꯈꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯒꯨ ꯑꯁꯤ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯚꯣꯖꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯇꯝꯕ ꯃꯇꯝꯗ ꯅꯪ ꯁꯨꯞꯅꯒꯤ ꯄꯨꯡ 6 ꯈꯛꯇ ꯆꯪꯈꯤꯕ ꯑꯗꯨꯕꯨ ꯄꯤꯀꯦꯅ ꯍꯥꯏꯔꯤꯕꯁꯦ ꯄꯨꯡ 6 ꯆꯪꯈꯤ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯗꯤ ꯁꯥꯡꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯖꯒꯨꯅ खल्लिबना यामना तेनबा पुंग 6 की मनुंग नंगना भोजपुरी की लोन पुंबा खंगलिबसि मतौ करमननो हाइदना हाइरकपनि मसिदा पीकेन हाइरमि कनागुंबा मतना महाकी खुद असिना सोक्सगे हाइबे यारमदे अदु ममै थंगदा नुपी अमा फंगबदगी महाकना आइगी मतेंग पांगबिदुना महाकी खुद अदु आइगा सोक्नबदगी महाकना ngangliba लोल भोजपुरी अदु आइंगोंदा ट्रांसफर तौहौबदगी आइना ngasi ngangliba भोजपुरी हाइबा लोल असि आइना तमहौबनी हाइरकलमि आरिबो वाफम असि ताबदा जगु असि सावरकलमि नमथाक अमगी मथक्ता नमथाक अमा तौ तौदुना आइबु सुमनबो होनरिबा नंगबु करम्बा मियोइनो हाइरकलमि नंगना हाइरिबा सिंग असिबु आइना थाजगनी खनब्रो नंगी खुद अदुबु USB केबल यावब्रो कंप्यूटर अमदगी कंप्यूटर अमदा ट्रांसफर तौबदुना मी अमगा नंगी खुद अदुगा सोकनरगा नंगना मतौ करमना मी अदुगी आइडिया सिंग नंगोंदा ट्रांसफर तौबा ngamगदौरिबनो हाइरमि अदुगा अमना जगुना हाइरमि नंगना सेलिबा फिरोंदुना कमदौबा नंगी प्लानेट तुदसु जिन खोंग्राव अमदी टी शर्ट ना सिंगबा लैबराने हाइरमि मसिदा पीकेना नते नते अदुई वाखंदुदी लाले हाइरमि अइना मफम असिदा लाक्पा मतमददी अइ फिरोन अमता सेलक्ते अदुगा अइखोइगी प्लानेट तसु कनामतना फिरोन सेनदे हाइरमि अदुगा महाकना हाइरमि अहानबा अइना लाक्पा मतमददी मफम असिदा लैरिबा मियोइ सिंग असिगी उनसा सिंग असे अमगा अमगा मानदे असुमना महाकना फ्लैशबैक ता हंजिंदुना वारी असि अइखोइदा उलक्लमि कनागुंबा फिजोल अमुबा सेटपदुबुना महाकना उनसा अमुबनी हाइना खली कनागुंबा अंगौबा सेले कनागुंबा अंगांगबा कनागुंबगी ना मचु मचु ओइबा उनसा कनागुंबगी उनसाना तपनबलम्मी कनागुंबगी उनसाना हिकोम हिकोम कोमबा ओइरमी असुमना महाकना खलमी मफम असिदा महाकना उनसा हारिबसी अइखोइ मियोइबना सेलिबा फिजोल सिंग असिबुनी मखोइगी प्लानेट अदुदा कनागुंबा मतना फिरोल सेनदबनिना अइखोइगी प्लानेट असिदा सेनरिबा फिरोल सिंग असि महाकनादी उनसानी हाइना खलमी अदुगा महाकना हाइरमी नोंगमदी अइना कार अमा थेंगनरे कार असे डांसिंग कार नि हाइरमी हाइबदी मफम असिदा मयाम ज्ञान तानानबा वाफम खरदंग फोंदोकजरमगी कार असिगी मनुंगदा सेक्स की ओइबा थबक चथबना मरम ओइदुना कार असि फरफरा हाइबदुदा महाकना डांसिंग कार हाइन हाइबनी मफम असिदा महाकना संगसिलकपा मतमदा लैरमलिबा मियोइसिंग असि उनसागा मखोइगी उनसागा सि मानै हाइबसि महाकना खंखिबनी नहान मखै माना उनसागी मचु ओइरबोइ निंगलुरिबसिदी करिगुंबा पोटसक अमना उनसागी मथक्ता कुप्पा ओइरमले हाइबसि महाकना खंखिरमी असुमना महाकना डांसिंग कार दगी फिरोल सिंग हु हुदुना सेलमनी अदुबु महाकनासु मयामना सेटनरिबा फिजोल असि सेटुना लाक्पा मतमदा माबु येंगदुना मयामसिना यामना कन्ना नोक्लम्मी महाकनादि खंगदबनिना मथक्तना कोट लिटले अदुगा मखादना नुपीसिंगना सेटकदबा फिजोन सेटुना लाक्लम्मी मसि उबदा खुल्लसिदा लैरिबा मयामसिना माबु येंगदुना यामना कन्ना नोक्लम्मी मसिगी मतुंगदगी महाकना तपना तपना खंगलक्लम्मी नुपासिंगना सेटकदबा फिजोनना अमा नुपीसिंगना सेटकदबना अमा नुमिदांग मतमदा सेटकदबना अमा अयुक नुंथिन मतमदा सेटकदबना अमा साना खोनबा मतमदा सेटकदबना अमा मसिगी मतुंगदा महाकना फोटो येकपा सेजेट अमसु फंगले महाकना दुम येंथोरपा मतमदा हारिबा फोटो यावबा सेजेट असिगा सानानबा पोचै सिंगा ओनाबसि महाकना उरम्मी
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯐꯣꯇꯣ ꯌꯦꯛꯄ ꯆꯦꯖꯦꯠ ꯑꯁꯤ ꯄꯤꯗꯨꯅ ꯆꯥꯅꯅꯕ ꯄꯣꯠꯆꯩꯁꯤꯡ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯕꯨꯅꯤ ꯃꯍꯥꯛꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯌꯦꯛꯄ ꯆꯦꯖꯦꯠ ꯃꯈꯩ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯕꯨ ꯌꯥꯎꯔꯕꯗꯤ ꯑꯆꯥꯄꯣꯠꯁꯤꯡꯒ ꯑꯣꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯣꯝꯖꯤꯜꯂꯤꯕ ꯆꯦꯖꯦꯠꯁꯤꯡ ꯄꯣꯁꯇꯔꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗ ꯄꯤꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯊꯪ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯤ ꯌꯧꯔꯕꯗꯤ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯄꯤꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯌꯦꯛꯏ ꯍꯥꯏꯗꯨꯅꯁꯨ ꯑꯇꯣꯞꯄ ꯆꯦꯗ ꯌꯦꯛꯄꯗꯨꯗꯤ ꯃꯒꯨꯟ ꯌꯥꯎꯗꯦ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯀꯧꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯐꯪꯐꯝ ꯑꯃꯗꯤ ꯐꯤꯖꯣꯜ ꯐꯪꯐꯝꯁꯦ ꯗꯥꯟꯁꯤꯡ ꯀꯥꯔꯗꯒꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯨꯕꯗꯒꯤ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯅꯤꯔꯨꯕ ꯂꯩꯇꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯆꯥꯄꯣꯠꯁꯤꯡ ꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯖꯒꯨꯗ ꯋꯥꯔꯤ ꯂꯤꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯈꯪꯗꯕꯗꯒꯤ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯃꯁꯤꯗꯒꯤ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯎꯔꯝꯃꯤ ꯑꯃꯗꯤ ꯐꯨꯅꯅꯕ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕꯁꯤꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯁꯟꯖꯦ ꯗꯠꯇꯅ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯔꯣꯜ ꯑꯁꯤꯅ ꯚꯥꯏꯔꯥꯎ ꯁꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯃꯅꯤ ꯃꯍꯥꯛꯅ ꯄꯤ.ꯀꯦ. ꯑꯁꯤꯕꯨ ꯗꯥꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯃꯉꯣꯟꯗ ꯐꯪꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯚꯥꯏꯔꯥꯎꯅ ꯅꯥꯀꯣꯡꯒꯤ ꯐ꯭ꯌꯨꯁ ꯇꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯁꯤꯗ ꯅꯥꯀꯣꯡꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯗꯥꯛꯇꯔ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯚꯥꯏꯔꯥꯎ ꯑꯁꯦ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯣꯝꯂꯨꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯤ.ꯀꯦ.ꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯔꯦ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯒꯥꯔꯤꯅ ꯊꯣꯝꯕꯅꯣ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤꯡ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤ.ꯀꯦ. ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯗꯁꯥ ꯇꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤ ꯃꯥꯡꯈꯤꯕꯅꯤ ꯈꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯄꯤ.ꯀꯦ.ꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯄꯤ.ꯀꯦ.ꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯈꯤꯔꯝꯃꯤ ꯒꯥꯔꯤ ꯊꯧꯅ ꯚꯥꯏꯔꯥꯎꯅ ꯄꯤ.ꯀꯦ.ꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯇꯤꯊꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯁꯤꯡꯉꯨ ꯃꯃꯥꯡꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯉꯥꯡꯕꯁꯤꯗ ꯄꯤ.ꯀꯦ.ꯅ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯅꯕꯒꯤꯗꯃꯛ ꯄꯤ.ꯀꯦ.ꯅ ꯚꯥꯏꯔꯥꯎꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯒꯤ ꯁ꯭ꯇꯦꯔꯤꯡ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯨꯔꯦ ꯃꯁꯤꯗꯒꯤ ꯚꯥꯏꯔꯥꯎ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯦꯃꯣꯔꯤ ꯃꯥꯡꯈꯤꯕꯗꯒꯤ ꯅꯪ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯀꯥꯎꯔꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ID ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯚꯥꯏꯔꯥꯎ ꯁꯤꯡ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯑꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤ.ꯀꯦ.ꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯣꯟ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯂꯣꯟ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯇꯝꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠꯁꯨ ꯑꯃꯨꯛ ꯄꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯊꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯃꯄꯨꯔꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯈꯨꯠꯄꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯒꯦ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯦ ꯃꯇꯝ ꯑꯁꯤꯗ ꯚꯥꯏꯔꯥꯎꯅ ꯃꯍꯥꯛꯀꯤꯁꯤ ꯁꯦꯛꯁ ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤ.ꯀꯦ.ꯅ ꯂꯨꯍꯣꯡꯂꯤꯕꯤ ꯀꯩꯅꯥ ꯑꯃꯒꯤ ꯃꯈꯨꯠꯇꯨ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯨꯔꯦ ꯂꯨꯍꯣꯡꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯚꯥꯏꯔꯥꯎꯅ ꯃꯍꯥꯛꯄꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯟꯕꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯚꯥꯏꯔꯥꯎꯅ ꯄꯤ.ꯀꯦ.ꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯁꯦꯛꯁ ꯄꯥꯝꯕꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯏꯐꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯎ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯒꯦ ꯅꯪꯒꯤ ꯄꯦꯟꯗ꯭ꯔꯤꯕ ꯃꯈꯩ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯚꯥꯏꯔꯥꯎꯅ ꯄꯤ.ꯀꯦ.ꯕꯨ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯌꯣꯜꯂꯒ ꯁꯦꯟ ꯇꯥꯟꯕꯤ ꯅꯨꯄꯤꯁꯤꯡ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯚꯥꯏꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯐꯝꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠ ꯄꯥꯏꯒꯦꯔꯥ ꯈꯣꯡ ꯄꯥꯏꯒꯦꯔꯥ ꯅꯪꯒꯤ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯦ ꯆꯪꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯚꯥꯏꯔꯥꯎꯅ ꯐꯨꯜꯖꯔꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤ.ꯀꯦ. ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯐꯨꯜꯖꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯤ.ꯀꯦ.ꯗ ꯀ꯭ꯋꯥ ꯑꯃꯁꯨ ꯏꯟꯕꯤꯔꯝꯃꯤ ꯐꯨꯜꯖꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯜꯂꯤꯕꯅ ꯄꯤ.ꯀꯦ. ꯑꯁꯤ ꯁꯦꯛꯁ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯃꯍꯥꯛꯅ ꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤ.ꯀꯦ.ꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤ.ꯀꯦ.ꯅ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤ ꯇꯥꯞ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯝꯃꯤ
ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯐꯨꯜꯖꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯤꯀꯦꯅ ꯐꯨꯜꯖꯔꯤꯌꯥꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯤꯀꯦꯒꯤ ꯀꯣꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯟ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯨꯜꯖꯔꯤꯌꯥꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯨꯡ 6 ꯆꯪꯅ ꯂꯣꯟ ꯇꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯀ ꯈ ꯒ ABCD ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯁꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ꯫ ꯐꯨꯜꯖꯔꯤꯌꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡꯗ ꯃꯍꯥꯛꯁꯨ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯂꯣꯜ ꯇꯝꯂꯨꯔꯤꯕ ꯐꯨꯜꯖꯔꯤꯌꯥ ꯑꯁꯤ ꯚꯣꯖꯄꯨꯔꯤ ꯂꯣꯟ ꯉꯥꯡꯕꯅꯤꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯚꯣꯖꯄꯨꯔꯤ ꯃꯔꯣꯟꯗ ꯉꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯐꯨꯜꯖꯔꯤꯌꯥꯒ ꯃꯥꯟꯅꯅ ꯉꯥꯡꯕꯁꯤꯗ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯑꯣꯡꯁꯤꯒ ꯃꯥꯟꯅꯅ ꯉꯥꯡꯉꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯤꯀꯦꯅ ꯅꯍꯥꯛꯅ ꯇꯝꯕꯤꯕꯅꯤꯅ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯦ ꯁꯤꯁꯇꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯨꯜꯖꯔꯤꯌꯥꯅ ꯅꯪꯒꯤ ꯅꯃꯥꯗꯒꯤ ꯁꯤꯁꯇꯔ ꯑꯩꯗꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯏꯔꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯂꯦ ꯍꯥꯏꯕꯁꯤ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯚꯥꯏꯔꯥꯎꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯍꯥꯏꯔꯝꯃꯤ, ꯚꯌꯥ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯚꯥꯏꯔꯥꯎ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯃꯨꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗꯒꯤꯅꯤ ꯑꯩꯒꯤ ꯔꯤꯃꯣꯠ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯚꯥꯏꯔꯥꯎꯅ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯂꯥꯅꯤ ꯅꯪꯒꯤꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯤꯀꯦꯅ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯚꯥꯏꯔꯥꯎꯅ ꯍꯨꯔꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯜ ꯑꯗꯨ ꯌꯣꯜꯂꯝꯒꯗꯧꯔꯤꯕ ꯃꯐꯝꯗꯤ ꯗꯦꯜꯂꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯑꯩꯁꯨ ꯗꯦꯜꯂꯤꯗ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯀꯦꯅ ꯚꯥꯏꯔꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯖꯗꯨꯅ ꯀꯞꯂꯝꯂꯒ ꯃꯍꯥꯛ ꯗꯦꯜꯂꯤꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯃꯥꯡꯈ꯭ꯔꯤꯕ ꯔꯤꯃꯣꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯆꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯀꯗꯥꯏꯋꯥꯏꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯔꯥꯖꯁꯊꯥꯟꯒꯤ ꯃꯥꯟꯗꯥꯋꯥꯗ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯖꯁꯊꯥꯟꯗ ꯃꯥꯡꯈꯤꯕ ꯄꯣꯠ ꯑꯗꯨ ꯅꯪꯅ ꯗꯦꯜꯂꯤꯗ ꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯍꯨꯔꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯌꯣꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯀꯌꯥ ꯂꯩ, ꯑꯩ ꯑꯁꯦ ꯄꯨꯂꯤꯁꯅꯤ, ꯃꯤꯑꯣꯏꯕꯅꯤ, ꯚꯒꯋꯥꯟ ꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯍꯨꯔꯥꯟꯕꯗꯨ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯦꯒꯤ ꯀꯣꯛꯇ ꯑꯔꯨꯕ ꯋꯥꯍꯪ ꯑꯃ ꯍꯪꯈ꯭ꯔꯦ, ꯃꯗꯨꯗꯤ ꯚꯒꯋꯥꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯚꯒꯋꯥꯟ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯁꯤ ꯈꯪꯒꯗꯧꯔꯤ, ꯃꯤꯑꯣꯏꯕꯅꯗꯤ ꯈꯪꯂꯔꯣꯏ, ꯚꯒꯋꯥꯟꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯚꯒꯋꯥꯟ ꯅꯠꯇꯅꯗꯤ ꯑꯇꯩꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯗ ꯍꯪꯂꯨꯔꯕꯁꯨ ꯚꯒꯋꯥꯟꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯪꯂꯨꯕ ꯈꯨꯗꯤꯡꯗ ꯚꯒꯋꯥꯟ ꯅꯠꯇꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯚꯒꯋꯥꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯦꯛ ꯎꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯚꯒꯋꯥꯟ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕ ꯃꯄꯨ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯂꯦ꯫ ꯁꯦꯝꯕꯤꯔꯛꯈꯤꯕ ꯃꯄꯨꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯁꯤꯗꯒꯤ ꯐꯤ ꯈꯔ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯑꯁꯨꯃꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯇꯧꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯦꯖꯤꯛ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯈꯜꯂꯝꯃꯤ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯁꯤꯡꯒꯤ ꯃꯨꯔꯇꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯂꯦ꯫ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯚꯒꯋꯥꯟ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯨꯄꯥ 10 ꯄꯤꯕ, 50 ꯄꯤꯕ, 100 ꯄꯤꯕ, 150 ꯄꯤꯕ ꯀꯔꯝꯕ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯀꯦꯅ ꯃꯃꯜ ꯈꯦꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯏꯖ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ, ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯨꯄꯥ 10 ꯄꯤꯕ ꯚꯒꯋꯥꯟ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯚꯒꯋꯥꯟ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯑꯩꯉꯣꯟꯗ ꯆꯥꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯈꯣꯔꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯛꯅꯤꯕꯁꯤꯡꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯈꯣꯔꯝꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯛꯅꯤꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯥꯅꯅꯕ ꯑꯆꯥꯄꯣꯠ ꯑꯃ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇꯨꯗ ꯊꯥꯗꯕꯤꯔꯝꯂꯦ꯫ ꯃꯍꯥꯛꯇꯤ ꯃꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯃꯁꯥ ꯑꯁꯤ ꯊꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯑꯗꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ, ꯑꯩ ꯌꯨꯝ ꯆꯠꯄ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯈꯣꯔꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯌꯦꯡꯗꯨꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯨꯔꯇꯤ ꯂꯩꯔꯛꯈꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ, ꯕꯦꯇ꯭ꯔꯤ ꯀꯗꯥꯏꯗ ꯍꯥꯞꯄꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯅꯧꯕ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯤꯌꯨ, ꯀꯗꯥꯏꯗ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯗꯤ ꯕꯦꯇ꯭ꯔꯤ ꯍꯥꯞꯄ ꯅꯠꯇꯦ, ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯀꯦꯅ
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯊꯧ ꯇꯧꯕ ꯂꯦꯞꯈ꯭ꯔꯤꯕꯁꯤ? ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗꯒꯤꯗꯤ ꯃꯊꯧ ꯇꯣꯛꯈ꯭ꯔꯦ꯫ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯗꯤꯐꯦꯛ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯈꯣꯏꯅ ꯁꯥꯕ ꯃꯇꯝꯗ ꯃꯁꯤ ꯗꯤꯐꯦꯛ ꯂꯩꯅꯅꯕ ꯑꯃꯠꯇ ꯁꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯕꯗ ꯄꯤꯀꯦꯅ ꯀꯔꯤꯅꯣ ꯚꯒꯋꯥꯟ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯁꯥꯔꯤꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯍꯦꯟꯅ ꯄꯤꯀꯦ ꯑꯁꯤ ꯉꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯁꯤ ꯚꯒꯋꯥꯟꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯁꯥꯕꯤꯕꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯚꯒꯋꯥꯟꯅ ꯂꯣꯏꯅ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯒꯋꯥꯟꯕꯨ ꯃꯤꯑꯣꯏꯕꯅ ꯁꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯚꯒꯋꯥꯟꯅ ꯅꯈꯣꯏꯕꯨ ꯁꯥꯕ꯭ꯔꯥ ꯅꯈꯣꯏꯅ ꯚꯒꯋꯥꯟꯕꯨ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯚꯒꯋꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯥꯕꯤꯔꯛꯄꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯨꯔꯇꯤ ꯁꯥꯖꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯀꯦꯅ ꯑꯃꯨꯛ ꯃꯨꯔꯇꯤ ꯁꯥꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤ ꯁꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯖꯕ ꯃꯍꯥꯛꯄꯨ ꯈꯣꯔꯝꯖꯅꯕꯒꯤꯗꯃꯛꯇ ꯁꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥꯁꯤꯅ ꯇ꯭ꯔꯥꯟꯁꯃꯤꯇꯔꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯀꯦꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯨꯔꯇꯤ ꯁꯥꯒꯗꯧꯔꯤꯕꯅꯣ, ꯃꯨꯔꯇꯤ ꯁꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯁꯤ ꯀꯣꯛ ꯉꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯕꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯀꯦꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯔꯤꯃꯣꯠ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ, ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯚꯒꯋꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯤ, ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯖꯔꯒ ꯑꯩꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯕꯨ ꯄꯤꯀꯦꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯄꯤꯀꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯊꯛꯂꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ, ꯍꯥꯏꯕꯗꯤ ꯌꯨ ꯊꯛꯂꯒ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯅ ꯄꯤꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯤꯀꯦꯔꯥ ꯍꯥꯏꯅ ꯍꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯄꯤꯀꯦ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯄꯤꯀꯦꯔꯥ ꯍꯥꯏꯅ ꯍꯪꯕꯒꯤ ꯑꯥꯔꯊꯗꯤ ꯌꯨ ꯊꯛꯂꯒ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯐꯝꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯄꯤꯀꯦ ꯑꯁꯤꯕꯨ ꯑꯄꯪꯕ ꯁꯤꯔꯝꯃꯤ, ꯅꯪꯅ ꯂꯩꯔꯨꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯑꯄꯤꯛꯄꯅꯤ, ꯍꯨꯔꯥꯟꯕ ꯇꯥꯟꯅꯕ ꯉꯝꯃꯣꯏ, ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨ, ꯑꯆꯧꯕ ꯃꯨꯔꯇꯤ ꯂꯩꯕꯅꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯏꯗ ꯀꯠꯅꯅꯕ ꯄꯣꯠ ꯆꯩ ꯂꯩꯈꯣ, ꯂꯨꯄꯥ 200 ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯂꯧꯍꯧꯔꯒ ꯄꯤꯀꯦ ꯑꯁꯤꯕु ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯀꯦ ꯑꯁꯤ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯌꯨ ꯂꯦꯡꯕ ꯌꯥꯎꯔꯨꯔꯦ꯫ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯏꯁꯣꯔꯗ ꯀꯠꯆꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯃꯨꯛꯀꯁꯨ ꯊꯥꯗꯗꯨꯅ ꯑꯩꯒꯤ ꯔꯤꯃꯣꯠ ꯃꯥꯡꯈ꯭ꯔꯦ, ꯑꯩꯒꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯈꯣꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯔꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤꯁꯤꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯅ ꯅꯤꯔꯤꯕ ꯄꯣꯠ ꯑꯁꯤꯒ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒ ꯑꯣꯟꯅꯔꯦ, ꯑꯩꯅ ꯅꯤꯔꯤꯕ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯀ꯭ꯌꯨ ꯂꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯆꯠꯊꯣꯛꯈꯤꯅꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯒ ꯃꯍꯥꯛꯀ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯟꯗꯤꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯣꯡꯂꯛꯈꯤꯕ ꯁꯦꯟꯗꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯅꯅꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯟꯗꯤꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯦꯟꯗꯜ ꯁꯣ ꯂꯣꯜꯂꯤꯕꯒꯤ ꯁꯛꯇꯝ ꯖꯒꯨꯅ ꯎꯈꯤꯕꯗꯨ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯟꯗꯤꯔꯗꯗꯤ ꯑꯁꯨꯃꯥꯏꯅ ꯁꯦꯟꯗꯜ ꯍꯨꯔꯥꯟꯅꯕꯅꯤ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯪꯁꯨ ꯇꯣꯡꯗꯨꯅ ꯆꯠꯀꯣ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯟꯗꯤꯔ ꯑꯁꯤꯒꯤꯗꯃꯛ ꯊꯝꯂꯤꯕ ꯂꯥꯏꯒꯤ ꯈꯨꯔꯨꯡ ꯑꯗꯨ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ꯫ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯍꯥꯛꯅ ꯋꯥꯀꯠꯂꯝꯃꯤ, ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥꯅ ꯂꯧꯈ꯭ꯔꯒ ꯊꯕꯛꯅ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯀꯅꯥꯅꯣ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯒꯋꯥꯟ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯁꯥꯡꯕ ꯃꯃꯤꯡ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯡꯕ ꯃꯃꯤꯡꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯚꯒꯋꯥꯟ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯚꯒꯋꯥꯟꯒꯤ ꯃꯨꯔꯇꯤ ꯃꯆꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯤꯒ ꯁꯛꯇꯝ ꯃꯥꯟꯅꯩ, ꯇꯧꯕꯇꯕꯨ ꯁꯥꯏꯖꯇꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯟꯅꯔꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯈꯖꯥꯏꯗ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯤꯕꯨ ꯄꯤꯀꯦꯔꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯪꯁꯤꯕꯨ ꯄꯤꯀꯦꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯄꯤꯀꯦ ꯀꯧꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯁꯥꯔꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯤꯕꯨ ꯄꯤꯀꯦꯅꯤ ꯍꯥꯏꯕ ꯈꯪꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯁꯦ ꯆꯍꯤ 10 ꯂꯣꯝꯗꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯩꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯗꯤ ꯌꯦꯡꯕꯇꯇ ꯈꯪꯈ꯭ꯔꯕꯅꯤ ꯀꯅꯥꯅ ꯄꯤꯀꯦꯅꯣ ꯀꯅꯥꯅ ꯄꯤꯀꯦ ꯅꯠꯇꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯜꯗꯥꯔ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯆꯦꯛ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯐꯪꯂꯝꯃꯤ꯫
Matam asida mahakki pocket te yauriba card asi ngasai mahakna layeng lamba hospital adugi Dr. Rudy Melo haibadugi card yauri. Masada police officer asina khanchibana mahak asi doctor ni haina khanduna. Amadi ming asisu Christian ni ming nina. Karigidamak nahakna yu yama thaksilubano. Nasana nasabu kaujaredana doctor. Nahakki di search ta sangadawani hairami. Haibadi ming asi Christian ni ming nina nupa asi Christian orboy ningkhiduna mahakna search ta oina sangu hairami. Masigi matungda PK na Pukham amada UV dhup kendan singba haptuna search ta lai khuramba changlure. Mahakna sanglakpasi ubada leiriba mayam singakpada loikre. Ngasai mandir da sangbadadi khungup sandal tongba yadabanina mafamsta mahakna mahakki sandal lakthokuna thamlami. Aduga search ki Jesu Christ gi murti leiriba adom da sangsilakle. Masigi matungda mandir da dakhina katpado aduga manana mafamsida su mahakna paisa puthokuna kalami. Aduga UV thugaiduna mafamsida khoramlure. Masidagi search asigi pastor singna mahakpu singthoktuna purakle. Masida pastor amana hairami. Nakhoigi pap ki damak aikhoigi prabhuna cross ta pangtinguna sibi khibani hairami. Masitabada PK singakpada loikre. Aikhoigi god pusire haiba. Karamba matamda sikhibano hain hangbada pastor amana sahi lising ani gi mamangdani hairaklami. Madusu nakhoigi pap ki damak mahakna sibi bani hairami. Masida PK na aina kari lankrabanu. Aidi ngasi khakta mafamsida sangakli. Aduga aigi pap ki damak mahakna sibire hairibasibu karamba wafamno hairami. Masidagi pastor amana chinda manam taduna nangbu PK ra haina hanglami. PK haibasi karino haiba khangdabanina mahakna su aumani hairami. Atopa pastor asina hairami. Nangna tawriba thawong khudimak prabhuna loina uri nang chekshina layu hairami. Wafamasi hairakpadagi henna PK se harauba henkhre. Masidagi mahak sensilaktuna kadaino mana aibu uri babu aigi remote umukta pibiu haijege haiduna sensilaklami. Asumna mahakna sangsilakpa matamda pastor amana glass ta karigumba ama katpa urami. Masida mahakna khalami ishorna pamjaribasi masida katlibasini haina. Masidagi karino asibu haina hanglakpa matamda wine ni hairami. Masidagi PK gi wakhanda karigumba ama phawkhre. Ishora se UV mahi katpa pamdre. Mahak wine noina sizinaba pamle haibasi mahakna khalami. Masidagi mahakna wine di maman tangi. Aduna wine leina nabagidamakta ai paisa tungsindaba yade haina mahakna khalami. Mafamsida wine haibadi yubuni. Masing matungda mahakna dancing car gi manakta satuna paisa sing khonggalaklamni. Aduga khara amana mamit tangba nupa ama paisa ni duna leiriba sidagi sangduna mahakna paisa sing lawrami. Masigi matungda mahakse wine bottle ani leiduna Muslim singi masajita amuk lakle. Mahakna yugi bottle pusilakpasi ubada mafamsida leiriba Muslim sing asi sawbada loikre. Amadi miyoi kya sangsilaktuna mahak puthalle. Aduga kadaidano nangna sanglibasi haina hangbada Bhagavan gi manaktani hairami. Masigi matungda PK ase leiriba miyam asina halage haiduna tanarakle. Asumna mahakse yamna kanna selektuna asienba bus amagi mathakta songkhalaktuna mahakki thawai hinghurami. Asumna mahakna bus ta sangsilaktuna phamduna leiringai mahakki nakalda nupi mayamna wakhal nuaitana phamduna leibasi mahakna urami. Masidagi mahakna wakhal nuaitribasi karigino khangnanabagi damak mahakki makhutsi paiduna madugi maram khangnanaba honarure. Nupi asina su yamna sauraklamni. Maningda phamliba nupasing asina mapuroiba sikhrabi bidiwasi uraga nangna mangonda karan tariba karigino hairami. Masida PK na matau karamna mahaksi mapuroiba sikhre haibasi nangdi khangliba haina hairaklami. Angauba phizon setlibasi nang khangdra haina sauduna hairaklami. Asumna bus manungda leiriba miyam asina su mahakpu thinba horaklami. Masidagi mahak bus tagi songthaduna amuk selakle. Masigi matungda mahakna luhongna bagidamakta lakpa kaina ama angauba phizol setuna lakpasi urami. Masidagi mahakna sangsinduna yamna wakhal nungaite yamna awabagi masakni nangi napuroiba sikhibasi aduki matik nungaite haiduna hairare. Masidagi yamna pakhana nupi asina karamba matamda sikhibano haina hairaklami. Masida PK na aidi kadaidai khangani nangi angauba phizol selibasina takpadi nangi napuroiba sikhre haiba natra haina hairure. Masida nupi asina ipuroiba sikhraba matungdadi amuba phizon setkadabani haina hairaklami. Masida leiriba nupi sing asina mahakpu phuduna talaklami. Masigi matungda mahakna Muslim nupi ahumna amuba phizol setuna lakpasi ure. Masida mahakna sangsinduna nakhoi ahumgi napuroiba sikhrabara haiduna hanglure. Masida mapuroiba maningda yauramduna mahakpu phuge haiduna tawrakle. Masidagi mahak mafamasi thadoktuna amuka su selakle. Mayam sangduna mahakpu phugadabagi tanari. Masidagi mahakna khanglakle madudi masigi planet asida Bhagavan ase makhan yamna khaidokli. Aduga khaidokliba Bhagavan asigi tongan ba rule su leirami. Aduga leiriba Bhagavan asigi tongan ba company hangdokli. Hariba company asibu dharma haina kawi. Dharma asigi manager amamam su thamli. Aduga planet asida leiriba miyoi khudingmak dharma amamamga mari leinaba ngaktani. Aduga leiriba miyoi aduna makhoigi company adugi Bhagavan adubu follow tawbani. Atopa Bhagavan amata makhoina follow tawde. Adu ergadi aidi karamba company gi member oigadawri. Karamba Bhagavan no aina khoramgadawri base. Remote phangnabagi damak ayese masi khangba haibasi tangai phade hairami. Haribasi mahakna jaguda wari liribani.
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯦꯛ ꯑꯃ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯥꯛꯇꯔ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯗꯥꯛꯐꯝ ꯀꯗꯥꯏꯗ ꯍꯛꯄꯅꯣ ꯍꯥꯏꯅ ꯀꯔꯝꯕ ꯗꯥꯛꯐꯝꯅꯣ ꯅꯪꯅ ꯍꯪꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯤꯀꯦꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯙꯔꯃꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯗꯥꯛꯐꯝ ꯀꯗꯥꯏꯗ ꯅꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯀꯔꯝꯕ ꯙꯔꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯀꯝꯄꯅꯤꯒꯤ ꯃꯦꯝꯕꯔꯅꯣ ꯍꯥꯏꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯚꯒꯕꯥꯟꯅ ꯍꯛꯆꯥꯡꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯗꯥꯛꯐꯝ ꯅꯝꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯥꯛꯇꯔ ꯑꯁꯤꯅꯗꯤ ꯑꯉꯥꯎꯕ ꯑꯣꯏꯔꯕ ꯑꯣꯏꯅꯤꯡꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯕꯗꯒꯤ ꯑꯆꯦꯟꯕ ꯕꯁ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯈꯠꯇꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯀꯟꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯐꯨꯒꯗꯕꯒꯤ ꯆꯩꯒꯗꯕꯒꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯠꯂꯛꯄꯁꯤꯗꯒꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ ꯃꯗꯨꯗꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯚꯒꯕꯥꯟ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯣꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯅ ꯋꯥꯔꯦꯞꯂꯝꯃꯤ ꯂꯩꯔꯤꯕ ꯚꯒꯕꯥꯟ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯕꯤꯒꯗꯕ ꯑꯃꯇꯪꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯂꯩꯔꯤꯕ ꯚꯒꯕꯥꯟ ꯈꯨꯗꯤꯡꯃꯛꯄꯨ ꯈꯣꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯤꯈ ꯖꯩꯟ ꯕꯨꯙꯤꯁ ꯂꯩꯔꯤꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯏꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯣꯔꯝꯖꯔꯝꯃꯤ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯏꯁꯣꯔꯕꯨ ꯈꯣꯔꯝꯖꯔꯝꯃꯤ ꯑꯁꯨꯝꯅ ꯚꯒꯕꯥꯟꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯈꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯨꯔꯇꯤ ꯁꯥꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯅꯅꯤ ꯚꯒꯕꯥꯟꯁꯤꯡ ꯑꯁꯤꯅ ꯑꯩꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯤ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯪꯂꯤ ꯑꯩꯕꯨ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯋꯥ ꯍꯥꯏꯖꯧ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯩꯅ ꯈꯨꯔꯝꯖꯧ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯂꯩꯃꯥꯏꯗ ꯊꯦꯡꯂꯒ ꯋꯥ ꯍꯥꯏꯖꯧ ꯍꯥꯏꯕꯔꯥ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯅꯪꯕꯨ ꯍꯧꯗꯣꯛꯆꯧ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯄꯥꯟꯗꯨꯅ ꯅꯪꯕꯨ ꯍꯧꯗꯣꯛꯆꯧ ꯍꯥꯏꯕꯔꯥ ꯒꯤꯇꯥꯗ ꯌꯥꯎꯔꯤꯕ ꯁ꯭ꯂꯣꯛꯁꯤꯡ ꯄꯥꯖꯧ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯔꯥꯟꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯁꯤꯡ ꯄꯥꯖꯧ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯁꯤꯡ ꯄꯥꯔꯒ ꯅꯪꯕꯨ ꯍꯧꯗꯣꯛꯆꯧ ꯍꯥꯏꯕꯔꯥ ꯑꯗꯣꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯅꯦꯖꯔ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯤ ꯀꯅꯥꯒꯨꯝꯕ ꯃꯦꯅꯦꯖꯔ ꯑꯃꯅ ꯍꯥꯏꯔꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯆꯔꯥ ꯍꯦꯜꯂꯨ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯃꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯦꯜꯂꯨ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤ ꯁꯟꯁꯤꯡꯕꯨ ꯕꯂꯤ ꯀꯠꯂꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯁꯦꯕꯥ ꯇꯧꯖꯧ ꯍꯥꯏꯅ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤ ꯃꯟꯗꯤꯔꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯇꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯤ ꯆꯔꯆꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯨꯠ ꯇꯣꯡꯂꯒ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯀꯔꯝꯕ ꯋꯥꯅ ꯆꯨꯝꯂꯤꯕ ꯀꯔꯝꯕ ꯋꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯚꯒꯕꯥꯟ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯍꯥꯛ ꯃꯨꯔꯇꯤꯁꯤꯡꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯄꯥꯎꯗꯝꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯗꯤ ꯑꯇꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯌꯨꯝꯗ ꯈꯛ ꯍꯟꯕ ꯄꯥꯝꯖꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯦ ꯑꯁꯦ ꯊꯃꯣꯏ ꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯅ ꯍꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯝꯃꯤ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯒꯕꯥꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯅ ꯍꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯛꯂꯒꯅꯤ ꯑꯃꯠꯇ ꯋꯥ ꯉꯥꯡꯂꯛꯇꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯗꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯤꯡꯅꯔꯤꯕ ꯚꯒꯕꯥꯟ ꯑꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯊꯦꯠꯇꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯕꯨ ꯎꯕ ꯌꯥꯎꯔꯕꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯖꯒꯨꯅ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯆꯦ ꯌꯦꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯎꯍꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯚꯒꯕꯥꯟꯁꯤꯡ ꯑꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯕ ꯆꯦꯗ ꯍꯥꯞꯇꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯕు ꯎꯕ ꯌꯥꯎꯔꯕꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯣꯇꯣꯁꯤꯡ ꯌꯦꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯚꯒꯕꯥꯟꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯦꯕꯥꯎ ꯌꯦꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯗꯦꯕ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯗꯦꯕ ꯑꯁꯤ ꯗ꯭ꯔꯃꯥꯗ ꯃꯍꯥꯗꯦꯕꯒꯤ ꯔꯣꯜ ꯑꯣꯏꯅ ꯊꯣꯛꯀꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯄꯤꯀꯦꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯅꯍꯥꯟꯃꯈꯩ ꯊꯤꯔꯤꯕ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯗꯦꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯃꯍꯥꯗꯦꯕ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯇꯞꯅ ꯏꯅꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯗꯦꯕ ꯁꯥꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯇꯣꯏꯂꯦꯠꯇ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯄꯤꯀꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯁꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯊꯣꯡ ꯂꯣꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯄꯤꯀꯦꯅ ꯉꯁꯤꯗꯤ ꯅꯪ ꯆꯠꯍꯜꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯗꯦꯕ ꯁꯥꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯃꯥ ꯃꯐꯝꯁꯤꯗ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯤꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯁꯨꯟ ꯑꯗꯨ ꯎꯠꯇꯨꯅ ꯃꯍꯥꯛ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯪꯂꯛꯂꯝꯃꯤ ꯄꯤꯀꯦꯅ ꯍꯥꯏꯔꯝꯃꯤ
ꯑꯩꯒꯤ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯔꯤꯃꯣꯠ ꯑꯗꯨ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯄꯤꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯍꯥꯟꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯗꯨꯗꯤ ꯑꯩꯒꯤ ꯔꯤꯃꯣꯠꯇꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯅꯕꯨ ꯑꯩꯒꯤ ꯔꯤꯃꯣꯠꯇꯨ ꯄꯤꯕꯤꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯩ ꯍꯟꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯍꯥꯏꯖꯔꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯀꯞꯂꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯤꯀꯦꯅ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯥꯔꯇꯤꯛꯀ ꯒꯅꯦꯁꯀꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯄꯁꯨ ꯅꯠꯇ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯚꯒꯕꯥꯟ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯤꯀꯦꯅ ꯉꯛꯂꯝꯃꯤ ꯅꯪꯕꯨ ꯑꯃꯨꯛ ꯀꯟꯕꯤꯕ ꯉꯝꯕ ꯚꯒꯕꯥꯟ ꯑꯃꯃꯨꯛ ꯂꯩꯔꯤꯕꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯀꯦ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯏꯟꯊꯣꯛꯂꯝꯃꯒ ꯂꯣꯜꯂꯤꯕ ꯁꯣ ꯑꯗꯨ ꯐꯣꯏꯗꯠꯇꯨꯅ ꯃꯍꯥꯗꯦꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯍꯥꯛꯅ ꯊꯣꯛꯀꯗꯧꯔꯤꯕ ꯁꯣ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯧꯊꯣꯔꯛꯂꯤ ꯑꯦꯅꯥꯎꯟꯁꯔ ꯑꯁꯤꯅ ꯍꯦꯛ ꯀꯧꯊꯣꯔꯛꯄꯒ ꯃꯍꯥꯗꯦꯕ ꯁꯥꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯃꯛꯇꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯅꯤꯡꯗꯅ ꯄꯤꯀꯦꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯌꯨꯝꯊꯛ ꯀꯌꯥ ꯀꯥꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯄꯤꯀꯦꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯜꯂꯤꯕ ꯃꯈꯩ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯌꯥꯝꯅ ꯅꯣꯛꯇꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯃꯐꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯄꯁ꯭ꯔꯤ ꯍꯥꯏꯔꯤꯕ ꯁꯥꯗꯨ ꯑꯁꯤꯅ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯉꯥꯡꯗꯨꯅ ꯆꯥꯎꯔꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯅꯅ ꯇꯤꯜꯂꯤ ꯄꯤꯀꯦꯅꯁꯨ ꯉꯁꯥꯏꯒꯤ ꯃꯍꯥꯗꯦꯕ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯊꯤꯔꯤ ꯃꯍꯥꯗꯦꯕ ꯁꯥꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯥꯛꯊꯗꯨꯅ ꯄꯤꯀꯦꯅ ꯎꯗꯅꯕ ꯃꯍꯥꯛꯁꯨ ꯂꯣꯠꯄ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯥꯝꯗ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯖꯔꯕ ꯕꯥꯁꯟꯁꯤꯡ ꯄꯤꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯤꯃꯥꯂꯌꯒꯤ ꯎꯟꯅ ꯌꯣꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯏꯁꯣꯔꯕꯨ ꯈꯣꯔꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯔꯚꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯚꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯣꯛꯂꯤꯕꯁꯦ ꯗꯃꯔꯨꯒꯤ ꯀꯦꯜꯂꯛꯄ ꯃꯆꯦꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯆꯦꯠ ꯑꯁꯤ ꯄꯨꯗꯨꯅ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯟꯗꯤꯔ ꯑꯃ ꯂꯤꯡꯈꯠꯂꯨ ꯗꯃꯔꯨꯗꯒꯤ ꯀꯦꯜꯂꯛꯄ ꯃꯆꯦꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯠꯆꯧ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯈꯣꯔꯝꯖꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯗꯃꯔꯨꯒꯤ ꯃꯆꯦꯠ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯁꯤꯕꯖꯤꯒꯤ ꯗꯃꯔꯨꯒꯤ ꯀꯦꯜꯂꯛꯄ ꯃꯆꯦꯠ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯗꯃꯔꯨꯒꯤ ꯃꯆꯦꯠ ꯑꯁꯤ ꯃꯌꯥꯝꯗ ꯎꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯉꯁꯥꯏ ꯄꯤꯀꯦꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯣꯏꯅ ꯁꯤꯔꯛꯄ ꯔꯤꯃꯣꯠ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯄꯤꯀꯦ ꯑꯁꯤ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯄꯁ꯭ꯔꯤ ꯃꯍꯥꯔꯥꯖꯅ ꯃꯍꯥꯛꯄꯨ ꯐꯥꯕꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯄꯟꯊꯗꯅ ꯃꯍꯥꯛꯀꯤ ꯔꯤꯃꯣꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯄꯁ꯭ꯔꯤꯅ ꯑꯗꯣꯝꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯄꯁ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤꯗ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯄꯤꯀꯦ ꯑꯁꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯈꯤꯕ ꯃꯍꯥꯗꯦꯕ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯄ꯭ꯔꯚꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯗꯣꯝꯕꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯄꯁ꯭ꯔꯤ ꯑꯁꯤ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯇꯄꯁ꯭ꯔꯤꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯚꯨ ꯑꯗꯣ ꯑꯩꯒ ꯇꯣꯏꯂꯦꯠꯇ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯔꯤꯃꯣꯠꯇꯨ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯁꯤ ꯑꯩꯉꯣꯟꯗ ꯄꯣꯠ ꯑꯁꯤ ꯄꯤꯔꯣꯏꯗꯕꯒꯤ ꯆꯦꯜꯂꯤꯕꯣꯏ ꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯒꯗꯕꯒꯤ ꯃꯍꯥꯛꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯄ ꯄꯥꯝꯃꯤ ꯃꯍꯥꯛꯄꯨ ꯈꯣꯔꯝꯖꯕ ꯄꯥꯝꯃꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯁꯤꯕꯖꯤꯒꯤ ꯗꯃꯔꯨꯒꯤ ꯃꯆꯦꯠ ꯅꯠꯇꯦ ꯑꯩꯒꯤ ꯔꯤꯃꯣꯠꯅꯤ ꯊꯥꯖꯗ꯭ꯔꯒ ꯁꯤꯕꯖꯤꯗ ꯍꯪꯕꯤꯌꯨ ꯃꯍꯥꯛ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗꯒꯤ ꯁꯣꯏꯈꯤꯗꯨꯅ ꯑꯗꯣꯝꯗ ꯗꯦꯂꯤꯚꯔ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯗꯣꯝꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯩꯒꯤ ꯄꯣꯠꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯅꯪꯅ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯗꯃꯔꯨꯒꯤ ꯃꯆꯦꯠ ꯅꯠꯇꯦ ꯑꯩꯒꯤ ꯄꯣꯠꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇ ताकꯄꯤꯔꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯗꯦꯕꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯑꯩ ꯂꯧꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯑꯁꯤ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯀꯦꯅ ꯂꯥꯎꯖꯔꯤꯕ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯄꯤꯀꯦ ꯑꯁꯤꯕꯨ ꯇꯄꯁ꯭ꯔꯤꯒꯤ ꯀꯥꯡꯕꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯃꯛꯇꯗ ꯒꯥꯔꯤꯗꯒꯤ ꯂꯪꯊꯗꯨꯅ ꯊꯥꯗꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯥꯎꯔꯛꯇꯨꯅ ꯚꯒꯋꯥꯟꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯁꯤꯔꯝꯂꯤꯕ ꯃꯥꯂꯥ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯑꯗꯣ ꯄꯨꯟꯅ ꯐꯣꯏꯗꯠꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯅꯅꯤ ꯉꯁꯥꯏ ꯖꯒꯨꯅ ꯃꯉꯣꯟꯗ ꯍꯪꯈꯤꯕꯗꯣ ꯍꯥꯟꯅꯗꯤ ꯅꯪ ꯃꯥꯂꯥ ꯖꯟꯇ꯭ꯔ ꯌꯥꯝꯅ ꯁꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ
ai hojikti adugumbodo amata siraroi haikibadu mahakna lai singi mathakta saubudagi maramdi mahakna khalli lai sing asina mahaki remote adu pibidre piroi dobo mi amada pisinkhre haiduna mahakna saubudagi mala pareng na singba amata sikhidabani asumna wari ase PK na jagugi mafamda libani ngasai makhai wari tariba jagu ase yamna angakpa phibam amaga loina na mahak hairaklami nahak ase atopa planet tagi lakpani haiduna nahakna khanjari base matam kaya mukti kuire haiduna hangaklami masina takpadi ngasai makhai PK na liriba wari ase asengbo wari ni haiduna mahakna thajaramdre aduga mahakna hairaklami nahak ase kok layeng ba psychiatrist amagi manakta satpana phagani madugi damak aina mateng pangge hairami haribo wafam ase tabada PK di shawbuda loikre mitkhana jagudi yenglakami asumna hainaringai tanja sida ngasai jagubu lokap manungda thajilakpa police nupadu changlaktuna jagubu mapanda thokina ba hairaklami masing matungda jaguna sangsilaktuna PK da card ama pirami masi aigi card ni nangna karigumba darkar leirakpa matamda card sida piriba aigi number sida call tawru haiduna masigi matungda mahak lokap asigi mapanda thokre masidagi PK na ngasai makhai aina lijariba wari asinang aranbani haina khalle natra phare adoiraga di chatlo nangi niku haiba hui suicide tawduna siramgadore haiduna oiroiduba paw sandokpadu aduna tana nangi paw leite haiduna mahakna hairaklami hariba wafam sitabada jagu singakpudu loirami masidagi mahak amu hana sangsilaktuna police nupa aduda mahak se manungda amuka sangna ba wafam hairami masidagi police nupa sina hanjin hanjin changadabagi sarukpudi lupa chamga piramlo aduga nupa asi puduna satkhro hairami asumna lupa chamga piraba matungda PK asi mahakna puduna lagle masigi matungda jaguna PK da hanglami ngasai nangna hairakhiba niku hariba hui adugi maramda nang matau karamna khangbono hairami masida PK na hairami nangna ngasai aigi khutta paisilaga wangangba matamduda nangi brain dagi memory matek ama aina uhawi hairaklami nangi nakoktuda nangna khalibasi aina atukwana story ama sagatna bo honarubasi arembada tare nupa asi angau bo iramle aduna ai ngasai gi niku hariba hui adugi paudu thagatpana tana atai leitre haina nangna khankhibado aina nangi brain adudagi khangmani haina hairaklami masidagi yamna sauna jaguna hairami madu aina nangonda takhibo oirangani nangna nasin thibo oigani haiduna sauna ngangrami masida PK na oidaba ngangba haibasidi nakhoigi sigi planet si khaktani aikhoigi planet adudadi kanana su oidaba ngangba haibasi leinade atopa magi khuttu paisilaga midugi brain du loina read taunaba ngaktani hairami nangna thajadragadi nangi khuttu aingonda pirau nangi memory khudingma aina paage hairami masida jaguna khut adu piu haiba yaramde asumna hainaringai tanja asida ahal oiraba nupa amana ibungo aigi mateng amukta pangbiu haiduna PK gi khutta mahaki khuttuna paisilaklei aduga ahal oiraba nupa asina hairami aigi nupi ado masakan ngamdabadagi mafam asida leiriba hospital asida admit tawduna leire makoina lupa sing tara changani hairi adubu aingonda lupa chamga khaktang watuna leire yaragadi ibungo nangna aigi watliba lupa chamga asi mateng pangbiu hairaklami panthaba tawdana PK na mahaki pocket ta yauriba lupa chamga adu pikhiram matamasida ahal asina hairami nangi address adu CM da iraga piu ai nangonda soidana money order ki khuthangda paisa tharake hairami masida PK na aigi address adu di money order na paisa yobungam loi aduna amuk singlaktrasu yare adomna paisa si logi khro haiduna pirami masigi matungda mahakna amukka su kauduna lupa chama ama su pirami masina tipni haina khallaga thamjin biu haiduna lupa chama si su pikre masida ahal ase harau mankhiduna PK bu bor pibirami amadi mahak kaptuna satkirami tanja sida jaguna hairami haujikti nangse migi mind paba ngamde haibase aina khangle madudi haujiki ahal aduna haribu wafam ado aranbani mafam aswaisida hospital amata leite mahakna hospital da magi nupi pukhatuna leire haribado aranbani nangna mind paba ngamba mi orabadi mahakna haribado aranbani haiba khangadabani adubu nang khangdabadagi paisa pisilibani hairami matamasida PK na hairami aishu khangi mafam aswaida hospital amata leite haiba mahakna ingonda haribado machin thibani haibasisu ai khangi tabu mafam asida mahakna laklebase mahaki nupibu 5-star hotel amada achapot pijanabagi damakta purakpani mahak lairaba misak amani mahaki pension gi senfam singdagi kharaga tungkhatchaduna mahakna mahaki ahal loirabi nupi adubu 5-star hotel da achapot pijanaba porakpado lupa chamga sudabadagi mahakna washroom da changluge haijinaraga nupi adubu thamnamnaga mafam asida lakpani kanagumba kharadagi paisa khitang orabasu pujanaba haiduna mahak selakpani haiba aina mahaki khutuna ingona thenglakpa matamda mahaki maina do aina pakhrabani ngasaina haina mahakna hairakami masida jaguna thajadaduna nang asisu utpat sengna ngangba mi jani haiduna sairami masidagi PK na sauna nakhoigi planet asi khaktani oidaba ngangba aikhoigi planet tadi oidaba kana su ngangde hairamnaga mahak chatkirami